ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯦꯔꯥ ꯂꯥꯏꯔꯕ ꯑꯣꯏꯒꯦꯔꯥ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯤꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦꯕ? ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅꯤꯕ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯈꯣꯏꯔꯝꯂꯗꯨꯅ ꯅꯤ, ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯅꯗꯕ ꯃꯁꯤ ꯂꯩꯔꯝꯗ꯭ꯔꯕꯀꯣ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯏꯁꯣꯔ ꯐꯥꯎꯕ ꯀꯥꯎꯈꯤꯒꯅꯦꯕ꯫ ꯏꯁꯣꯔ ꯑꯁꯦ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯣꯏꯕ꯫ ꯉꯁꯤ ꯌꯦꯡꯉꯨꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯅ, ꯅꯣꯔꯃꯦꯜ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯗ ꯆꯠꯂꯒ, ꯃꯟꯗꯤꯔꯒꯤ ꯃꯅꯨꯡꯗ ꯆꯠꯂꯒ ꯏꯁꯣꯔꯗ ꯅꯤꯖꯩꯕ, ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗꯅ ꯆꯥꯛꯅꯤꯕꯁꯤꯡꯅ ꯅꯤꯔꯤꯕ꯫ ꯑꯅꯤꯃꯛꯁꯨ ꯅꯤꯔꯤꯕꯅꯦꯕ ꯃꯄꯨ ꯃꯈꯜ ꯑꯅꯤ ꯊꯣꯛꯄꯒꯤ ꯋꯥꯅꯤ꯫ ꯒꯣꯔꯃꯦꯟꯅ ꯇꯦꯛꯁꯇ ꯅꯤꯔꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯅ ꯗꯣꯅꯦꯁꯟ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯁꯦ ꯅꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯕ ꯌꯥꯎꯗꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯇꯦ, ꯄꯨꯝꯅꯃꯛꯁꯦ ꯅꯤꯔꯒ ꯍꯤꯡꯂꯤꯕ ꯉꯥꯛꯇꯅꯤ꯫